Manipur popular government LEIHANNABA demand tawdaduna Manipur MLA kunmathoy na Prime Minister Narendra Modi amasung Union Home Minister Amit Shah Da Memorandum ama Pishinkhre Prime Minister amasung Union Home Minister da Pishinkhre memorandum aduna hai sahi asige February 16 da lamdam Mr President's rule Tamlakibada Miyamna Tangdu Laitaba Hanjelaglagani Haina Tazaba Magaloina Taram okay Adomainamak Tha Ahum Ram Lamda Master President's rule Lairabasu Ahong Mata Uba Panglak Tre Amadi Lamda Master Tangdu Laitaba Hanjin Bagi Mami Udre Lamdam Masida Amukhana Pam Daba Togdok Sing Toglak Baya Bagi Akiba Lamdam Asigi Miyam da Laire Tongan Ma Civil Society Organization Singi Maike Degisu President rule Asi Opposed Auruk Pagaloina Lamda Master Popular Government Ama LEIHANNABA demand tawrakli mafam kaya public rally pangthok pagaloilena mifam kaya pangthok tuna lengak sem na bagi khongthang laukhate haiduna ruling MLA singda maral sire maramaduna Manipur popular government ama LEIHANNABA haibasina lamda masta tangdu laita ba hanjil hanana bagi amata ngairaba pambai oigani haibasi MLA sing asigi thajabani miyamgi mihut sing asna lamdam asta tangdu laita ba hanjil hanana ba hotna bada laufam thokpa thaudang khudingmak lawgani haina so memorandum aduna palli hiramasigi matang Hindustan Times ki report amagi matung ina masagi masak maming takthok ningdaba MLA amana phongdorakpada anawba lengak ama semna bagi tamag thaurang tawriba asdo kuki jo MLA tarana su support tawri hairi amaramda memorandum adu khutyak piba yawba masagi masak maming takthok ningdaba MLA amana phongdorakpagi matung ina anawba lengak asi semna bagi tamag MLA kontrani thoi ki support laire hiramasigi matang da center de positive oiba response amata laktrabadi lakliba me taramangagi matungda lengak semna baklem Tagat lagani haiki haina su report aduna makhatari memorandum aduda khutyak piriba MLA sing adugi manungda BJP gi MLA taramari yauri madugi manungda ahumdi JDU gi ticket ta mikhal mai paglak laga BJP da march tawkhibani masigi mathakta NPP gi MLA ahum NPF gi MLA ani amadi independent mihut ani yauri